시집 가이드 있는 와우 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 mà vậy hồi chính sẽ cái blog sẽ tay là đều có cục su giả với blog này có cục su cái số kia có thì nuông chú hoặc là chui có được cái 거의 full 야인데 거의 full 레이 weekend 이거로 이렇게 보면 돼. 시간 그렇지 시집 가이드 있는 와우 lagi wow 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 ꯑꯗꯨꯒ ꯁꯤꯒꯤ ꯀꯨꯞꯁꯨꯁꯦ ꯉꯁꯤꯒꯤꯁꯦ ꯑꯅꯧꯕ ꯁ꯭ꯇꯥꯏꯜ ꯑꯃꯅꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯆꯦꯡꯒꯤꯗꯣ ꯑꯩꯈꯣꯏꯗꯤ ꯋꯦꯗꯅꯁꯗꯦꯒ ꯊꯔꯁꯗꯦꯒꯗꯤ ꯆꯦꯡ ꯀꯕꯣꯛ ꯉꯧꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯍꯋꯥꯏꯒ ꯊꯣꯏꯗꯤꯡꯅꯦ ꯕꯦꯁꯣꯟꯅꯦ ꯑꯗꯩ ꯀꯩꯀꯥ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯅꯧꯕ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯇꯧ ꯌꯦꯡꯕꯅꯦꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯆꯥꯕꯒꯤ ꯑꯣꯏꯅꯗꯤꯀꯣ ꯃꯕꯥꯅꯤ ꯆꯦꯅꯦꯜꯗ ꯍꯥꯞꯄꯕꯅꯦꯕ ꯑꯗꯨꯝ
ꯃꯥꯏ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯚꯤꯗꯤꯑꯣ